Okay, yam nungaise. Koi ngarang se naga furuf ki oi ba hai batare maru marang hunbagi festival doing ai ni tharam se koi paksana manipur gi nagana namna ta mafam sing de koi paksana pangthokre masigi sarukama oina koi gi United Naga Council na silakanda koi gi Senapati District Headquarter da pangthoki ba doing ai ni gi tharam amada hanage minister koi gi tamai AC gi MLA awangbo new maina phone da ki ba wafam am khak lokot chage matangi oiba keno sid habe tare koi gi hojik manipur da lariba thoiba ongoing crisis sida habe tare tangdu leitadan leiba film asida koi gi naga miyam na su achawa thodang loduna lamdam asida ing tapa purak na bahona ba changi haba wa form su phone doki duga furup atai na koi gi lana khanba madi uba leraga su koi gi naga ichilai now sing na habe tare achumba lambi de chatuna semdok na ba lamdam sida santi purak na ba hona ba se tangai fade haba wa form su phone doki masidi asu aduki mate afaba khongthang amani hana su thamjage aduga loinena phone doki ba form se koi gi Manipur da lariba naga legislatures sing na su koi gi naga gi oiba solution ama purak na ba su habadi honari haba wa form su phang do e aduga ngamkhai sabal khaba gi matang su phone doki ngamkhai sabal khaba gi matang sa koi gi kay habe tare koi gi yel hongai de lerak la ba koi gi ngamkhai sing se sum thoktana border fencing khaba gi thabak tori ba se koi gi masi tawba yaroi koi gi thabak oina pangthok pa se koi gi yaba ngamle haba wa form su phone doki duga oza lakchani gi ba form de koi gi phone dok pi gi ba MLA na phone dok pi gi ba form habe tare koi gi leiba ongoing crisis so koi gi naga gi side gi habe tare koi gi makhoi gi ba khongthang sing lokhala ka da kamai tu na solution pro ka da gi ing ta ba hazila ka da gi habe gi khongthang sing lokhat pa changi habe wa form su document afa ba khongthang ni oza gi ba opinion su thambiyo duga koi gi hosiki border fencing khaba gi matang da phone doi ba se koi gi hana de gi lerak la ba koi ngamkhai se hana chumthok tri kan da koi gi ngamkhai sambal khaba gi thabak se tauba se da yaba ngamle haba wa form su phone to gi oza kamai thamini sai sini yam lu ri si matam mamada di ko koi gi new state concept hosik le ri ba posi lak tri ngi matam da di ko koi gi magi boundary haiba se magi ning thoduna magi leiba khun ngak paduna natraga mai khun gi chiptuna natraga lebak tu gi thoduna mana free movement to ya ba jaga du bok magi boundary si orame buko adu majigi mai gi adi free movement adi mongon da mana chatpa kan disturb to da ba adu mongon da respect to madu adu gi area du bok ta mai boundary orame buko adu manipur di Myanmar hari balam siga kilometer chahunga 395 kilometers ki magi boundary amalai bani na asidai da chingi akoi ba leiba periphery myam sing asidi magi khungi ningthau kaiga principalities myam lek pani na ko madugi magi boundary malaysia ba adugi boundary do new step concept lakpa Brahma India adu lakpa kandadi hai ba boundary singi territory singi loina mak madugi akai ba atoi ba kharaga loi thoe ba ko adui da Brahma rom da lehoba ningthau na su aduga India rom da lehoba ningthau na su hai ba kenu sing ase madugi asidi ai lam oirambani asidi ai lam oibani haba mogi mapa mapugi natraga ahlaman singi leram ba mai keno singa do adu concept hongdok pangam da bagi problem ama adum leyem ko adugi mangan du da su thabuk to su mayam leiri ko adu ko mayam singa do madu akoina karawai da compromise to gadage karawai da solution por kadage haibudo madu wafam du leitana border fencing to wana madu gi problem du solve to gada mande haiba awamu ni mai gi aduguma hanagi minisi concept oranga da male ba ina khanba do ko sigi porching asi life ko sida ne ba india gi geopolitics da yamna dynamics ama thola isi masidai da indian state na kari role lagu da rike haiba por sine ba yam luri si masidai da manipur gi di hoje haidi border fencing natraga border compromise to wise di magi border commission gi purely magi oiba prerogative lai thokre ba manipur gi adu ada haiba sina manipur gi khoi gi leriba posina khoi gi tongan ba international law gi kari gi uti policies gi kari gi pot me am lai targa su hari ba hoji gi oiba indian state ki dadi indian gi magi border commission am lai thokre ba ko khoi border madu gi area du da makoina kari role lor ka dagi haiba si masiam kupna yengningai oidi hektama khoina hatu haiba ya da ba mayam ma leiri aduga border fencing gi kari pot lotion ba ya da ba mayam leiri singje any group kuring mategi magi interest loi leinari ba ko masigi interest ki manglan sing asigi manung chana ne ba thoi wirang mayam singje akoi puna mong sin da sati pami da khoi puna mong tangulita pami di haiba aduga thamoi dana aigi oiba manglan du mangphang da ba ya di haiba wakhal na masum thabak di tawba adu da kar mai shanti purakani kar mai na ing ta purakani mayam puna makse aikoi karino haina nakhai sengna
Manipur state haisina karino, Indian state haisina karino, Brahma haisina karino, kamai tawuna haiba pose masi sidum sum hengal adine ahona ing tapa santi pami hairaga ne sugum bagi poi sum hengal adine amu ana Brahma ju karak pi India ju karak pi reorganization tawpu su yai state masi haiba gam debo ko ana phibam dudi aikoina latribuni na haiba yade adu hojik leriba posing sigi thamoi de leriba tharum mayam jingse masi handoknaraga asengma thamoi degi wangang bo masangi natragadi adu chindana adu dum pame haiba maitei su ngaire naga su ngaire kuki su ngaire leidana ko chindana khoi shanti pamba group ni adu ni adani haibo ko adu ga ai interest amana dum work tong nabu dum honaba adai area do itaragadi khoi gi apun maleba hamasi leibe yaro haibo ko puna maksina loina mak kari phiyum da yanagadagi haiba du deida kathoknaba ma sange thaloknaba ma sange punna leiminaba ma sange bo ko adu gi wa phulon du hek lakti bokti ona dagana dictator amna bulldozer pulap takai noi kem liang dia rona solon zalaga pulap thamaga hek leng pugri mu hat kanen hat khre na ko adu su ya ga di leite ko hoji ki no sidaida aduna lebi ba pot mayam sing se masi koi human haiba concept to madu respect ong na kana posi kai no haina koi nei na ba sangi natana heta ma ai gi sentiment dei wa ngang na raga thabak taw di yaro e ko aduna koi si munna yeng ba yamna aruba ka keno ne ngangari lon sing asi tarai bam ta nate